ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯒꯚꯔꯅꯔꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝ ꯄꯨꯟꯅ ꯔꯥꯖꯚꯕꯟꯗ ꯊꯣꯝꯖꯤꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯩꯁꯛꯄ ꯇꯞꯇꯥ ꯖꯌꯟꯇꯒꯤ ꯃꯊꯛꯇ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯇ FIR ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯊꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ KMWOꯅ ꯐꯣꯡꯗꯣꯛꯈ꯭रे꯫ ꯏꯪ 2028 ꯐꯥꯎꯕꯗ ꯔꯦꯜꯋꯦ ꯇꯅꯦꯜꯁꯤꯡ ꯍꯨꯠꯄ ꯂꯣꯏꯔꯒꯅꯤ꯫ ꯁꯤꯔꯣꯏ ꯆꯤꯡꯗ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯜ ꯊꯦꯠꯂꯝꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯃꯤ 12 ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ 3ꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 12ꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯄꯥꯎ ꯂꯧꯅꯕ ꯉꯁꯤ ꯎꯈ꯭ꯔꯨꯜ ꯄꯥꯡꯈ꯭ꯔꯦ꯫ ꯒꯚꯔꯅꯔꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝ ꯄꯨꯟꯅ ꯔꯥꯖꯚꯕꯟꯗ ꯊꯣꯝꯖꯤꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜ ꯍꯧꯕ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜꯗꯒꯤ DIPRꯅ ꯁꯤꯟꯗꯨꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯀꯣꯚꯔꯦꯖ ꯇꯧꯅꯕꯒꯤꯗꯃꯛ ꯄꯥꯎꯃꯤ ꯀꯥꯡꯕꯨ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯕ MSTꯒꯤ ꯕꯁ ꯑꯗꯨ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯑꯥꯔꯃꯤꯅ ꯈꯥꯝꯂꯒ ꯒꯥꯔꯤ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯥꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯌꯥꯝꯗ ꯑꯦꯄꯣꯂꯣꯖꯤ ꯇꯧꯗ꯭ꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯔꯥꯖꯚꯕꯟꯗ ꯊꯣꯝꯖꯤꯟꯒꯗꯧꯔꯤꯕ ꯑꯁꯤꯗ ꯃꯥꯏꯀꯩꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯣꯟꯚꯦꯅꯔ KH ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯤꯌꯥꯝꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯒꯚꯔꯅꯔꯒꯤ ꯒꯦꯠ ꯇꯝꯅ ꯂꯥꯛꯄꯤꯔꯒ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩꯗ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯁꯤꯡꯗ ꯊꯣꯛꯇꯨꯅ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ, ꯃꯩꯔꯥꯒꯤ ꯔꯦꯂꯤ, ꯃꯥꯁ ꯄ꯭ꯔꯣꯇꯦꯁ, ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯕꯒꯤ ꯈꯣꯡꯖꯪ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯒꯤ DCꯁꯤꯡꯗ ꯆꯪꯗꯨꯅ ꯒꯚꯔꯅꯔꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯁꯕꯃꯤꯠ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡꯒꯤꯗꯃꯛ ꯀꯣꯀꯣꯃꯤꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ DGPꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯃꯤꯌꯥꯝꯗ ꯄꯤꯒꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯦꯟꯀ꯭ꯋꯥꯔꯤ ꯀꯃꯤꯁꯟ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯩꯁꯛꯄ ꯇꯞꯇꯥ ꯖꯌꯟꯇꯒꯤ ꯃꯊꯛꯇ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯇ FIR ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯩꯁꯛꯄ ꯇꯞꯇꯥ ꯖꯌꯟꯇꯅ ꯀꯨꯀꯤ ꯂꯦꯟ ꯄꯥꯔꯠ 1-2 ꯍꯥꯏꯅ ꯁꯤꯔꯤꯌꯦꯜ ꯅꯥꯏꯅ ꯏꯁꯩ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯁꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯌꯨꯊ ꯐꯣꯔꯝꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯇ FIR ꯑꯃ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯐꯥꯏꯜ ꯇꯧꯈꯤꯕ FIR ꯑꯗꯨꯗ ꯌꯥꯎꯔꯤꯕꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯅꯔꯥꯟ ꯁꯦꯅꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯇꯞꯇꯥ ꯑꯦꯂꯥꯏꯁ ꯖꯌꯟꯇ ꯂꯧꯀ꯭ꯔꯥꯛꯄꯝꯅ ꯀꯨꯀꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯀꯨꯀꯤ ꯂꯦꯟ ꯄꯥꯔꯠ 1-20 ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯏꯁꯩ ꯑꯣꯏꯅ ꯍꯦꯠ ꯁ꯭ꯄꯤꯆ ꯀꯌꯥ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯁꯩꯁꯛꯄ ꯇꯞꯇꯥ ꯖꯌꯟꯇꯅ IPCꯒꯤ ꯁꯦꯛꯁꯟ 153A, 295A ꯑꯃꯁꯨꯡ 505 ꯑꯁꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯏꯁꯩꯒꯤ ꯃꯑꯣꯡꯗ ꯀꯨꯀꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕ ꯍꯦꯠ ꯁ꯭ꯄꯤꯆꯁꯤꯡ ꯆꯠꯊꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯩꯁꯛꯄ ꯇꯞꯇꯥ ꯖꯌꯟꯇꯒꯤ ꯏꯁꯩꯁꯤꯡ ꯑꯁꯤ ꯕꯦꯟ ꯇꯧꯕ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯊꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ KMWOꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯃꯝ ꯂꯥꯎꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥꯅ ꯌꯣꯡꯒꯤ ꯇꯜ ꯈꯨꯌꯦꯟ ꯇꯧꯔꯛꯄꯗ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯂꯤꯕ ꯃꯤꯍꯨꯠꯁꯤꯡꯅ ꯃꯁꯥꯒꯤ ꯌꯨꯝꯐꯝ, ꯂꯩꯐꯝ ꯃꯨꯠꯊꯠꯂꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯎꯠꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃ ꯊꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯊꯥ ꯑꯁꯤꯒꯤ 10ꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜꯒꯤꯗꯃꯛ DIPRꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇ ꯄꯥꯎ ꯂꯧꯕ ꯆꯠꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ ꯒꯥꯔꯤ ꯑꯗꯨ 3ꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯨꯠꯊꯠꯍꯟꯈꯤꯕ ꯑꯗꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯄꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯗ ꯌꯣꯡꯒꯤ ꯇꯜ ꯈꯨꯌꯦꯟꯗ ꯑꯃꯁꯨ ꯌꯥꯅꯕ ꯍꯣꯠꯅꯗꯨꯅ ꯃꯤꯌꯥꯝ ꯍꯥꯠꯇꯣꯛꯅꯍꯟꯅꯕ ꯁꯤꯜꯂꯛꯄ ꯊꯧꯑꯣꯡꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯀꯥꯡꯂꯨꯞ ꯑꯁꯤ ꯂꯩꯕꯗꯒꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯣꯡꯅ ꯂꯧ ꯃꯄꯨ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯈꯤꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯃꯈꯣꯏ ꯃꯁꯦꯜ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯁꯦꯟꯇꯔꯅ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯁꯤꯗ ꯊꯨꯒꯅꯤ꯫ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯔꯕ ꯃꯇꯝꯗꯇ ꯁꯦꯟꯇꯔꯅ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯁꯥꯟꯅꯕ ꯉꯝꯂꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯗꯤ ꯀꯔꯤꯁꯨ ꯁꯥꯟꯅꯕ ꯉꯝꯂꯣꯏ꯫
ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅꯁꯨ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯂꯣꯏ, ꯃꯈꯣꯏ ꯃꯁꯦꯜ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯛꯇꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯨꯟꯗꯨꯅ ꯋꯥ ꯇꯥꯅꯍꯧꯕ ꯆꯨꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯐꯥꯎꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯈꯜꯂꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯅꯕ ꯑꯇꯦꯟꯕ ꯃꯇꯝꯗ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯃꯦ 10ꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅꯁꯨ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ꯫ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯏꯪ 2027 ꯐꯥꯎꯕꯗ ꯔꯦꯜꯋꯦ ꯇꯅꯦꯜꯁꯤꯡ ꯍꯨꯠꯄ ꯂꯣꯏꯔꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤꯁꯤꯡ ꯔꯦꯜꯋꯦ ꯀꯅꯦꯛꯁꯟ ꯂꯩꯍꯟꯅꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯄ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯗ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯊꯕꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕꯒꯤ ꯀꯤꯂꯣꯃꯤꯇꯔ 113 ꯁꯥꯡꯕ ꯔꯦꯜꯋꯦ ꯂꯥꯏꯟꯒꯤ ꯊꯕꯛ ꯑꯁꯤ ꯆꯤꯡꯒꯤ ꯑꯉꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯐꯥꯎꯔꯕꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯇꯅꯦꯜ, ꯊꯣꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯔꯦꯜꯋꯦ ꯕ꯭ꯔꯤꯖ ꯑꯁꯤ ꯁꯥꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯄꯥꯎꯃꯤ 12 ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ 3ꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 24ꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯄꯥꯎ ꯂꯧꯅꯕ ꯉꯁꯤ ꯎꯈ꯭ꯔꯨꯜ ꯄꯥꯡꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯥꯝꯖꯨꯅ ꯁꯤꯟꯗꯨꯅ ꯄꯥꯎꯃꯤ 12 ꯌꯥꯎꯅ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜ 3ꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 24ꯅ ꯁꯥꯕ ꯇꯤꯝ ꯑꯃꯅ 5ꯔꯛ ꯁꯨꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯕꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯒꯤ ꯄꯥꯎ ꯀꯣꯚꯔꯦꯖ ꯇꯧꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12ꯗꯒꯤ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯥꯝꯖꯨꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯅꯥꯎꯕꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯉꯁꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯕꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯀꯣꯚꯔꯦꯖ ꯇꯧꯔꯨꯔꯒ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯀꯅꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 10ꯗ DIPRꯅ ꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯒꯥꯔꯤꯗ ꯑꯍꯧꯕ ꯅꯨꯃꯤꯠꯀꯤ ꯄꯥꯎ ꯀꯣꯚꯔꯦꯖ ꯇꯧꯅꯕ ꯆꯠꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ ꯒꯥꯔꯤ ꯑꯗꯨ ꯃꯅꯤꯄꯨꯔ ꯊꯥꯏ ꯍꯥꯏꯕꯒꯤꯗꯃꯛ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯝꯖꯨ ꯑꯃꯗꯤ EGMꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯐꯝ ꯑꯃ ꯐꯝꯂꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯈꯔ ꯂꯧꯔꯒ ꯒꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕꯇ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎ ꯕꯣꯏꯀꯣꯠ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯐꯦꯁꯇꯤꯕꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯕꯦꯜꯒꯤ ꯄꯥꯎꯗꯤ ꯑꯗꯨꯃꯛ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯍꯥꯞꯄꯒ ꯂꯥꯛꯏ ꯍꯥꯏꯈꯤ꯫ ꯁꯤꯔꯣꯏ ꯆꯤꯡꯗ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯜ ꯊꯦꯠꯂꯝꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯎꯈ꯭ꯔꯨꯜꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯤꯔꯣꯏ ꯆꯤꯡꯗꯣꯜꯗ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯜ ꯊꯦꯠꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯀꯇꯝ ꯅꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯥꯡꯈꯨꯜ ꯀꯇꯝ ꯅꯥꯎꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯐꯤꯠ 9,903 ꯋꯥꯡꯕ ꯁꯤꯔꯣꯏ ꯆꯤꯡꯗꯣꯜ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯏꯁꯤꯡ ꯈꯣꯡ ꯀꯌꯥ ꯍꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯡꯂꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯆꯤꯡꯗꯣꯜ ꯑꯁꯤꯒꯤ ꯃꯃꯤꯡꯗ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯁꯤꯔꯣꯏ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤ ꯍꯧꯈꯤꯕ ꯃꯦ 10ꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯣꯕ꯭ꯔꯥ ꯇꯤꯝ ꯌꯨꯅꯤꯠ 58ꯅ ꯍꯥꯏꯔꯤꯕ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜꯗ ꯃꯆꯨ 8ꯀꯤ ꯐꯤꯔꯥꯜ ꯊꯦꯠꯆꯤꯜꯂꯝꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯧꯑꯣꯡ ꯑꯁꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯀꯜꯆꯔꯗ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯣꯚꯣꯀꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯇꯥꯡꯂꯕ ꯂꯩ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯁꯦꯡꯂꯕ ꯃꯐꯝ ꯑꯁꯤꯒꯤ ꯁꯥꯟꯇꯤꯗ ꯑꯀꯥꯏꯕ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯇꯥꯡꯈꯨꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯏ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯏꯪ 1992ꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯔꯨꯂꯔꯁꯤꯡꯅ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯕꯥꯎꯟꯗꯔꯤꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯃꯟ ꯍꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯍꯦꯔꯤꯇꯦꯖ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯅ ꯌꯨꯝꯊꯪꯅꯕꯒꯤ